मौंग लोइसनदुना वखलगी अवाबा काउथोखनबत नतना तंगदु लैताना लैहल्ली मसिगी सुमथक्ता इसा इसाना अपामगी मतुंगिना लोक अदालतना यासनरब केसिंग असि मखाताना मरी लेनबा कोर्ट अमतदा अपील चटपा याररोय मसिदी तसेंग तसेंगबा फाइनल ओइरबा वयलनी लोक अदालत असिदा करम केसिंग पुथोकपा याबगे कोर्ट यौरक्त्रिबा अमदी हौजिक कोर्ट चथरिबा पेंडिंग केसिंग बैंक मरी लेनबा बैंक रिकवरी केसिंग नेगोशिएबल इंस्ट्रूमेंट एक्ट की मखादा लैबा केसिंग डोमेस्टिक वायलेंस फैमिली कोर्ट लैबा खाइनबा नतबा मैट्रिमोनियल केसिंग चाइल्ड कस्टडी के मरी लेनबा केसिंग इलेक्ट्रिसिटी वाटर बिल लेबर लैंड एक्विजिशन सर्विस मैटर रेवेन्यू केसिंग मोटर एक्सीडेंट के मरी लेनबा केसिंग सिविल अमदी क्रिमिनल कंपाउंडेबल केसिंग असि मरु ओइना लोक अदालत पुथोकपा याय हाइरिबसिंग असिगी मरमदा हेन अकुप मरल खंबिनबगिदमक डिस्ट्रिक्ट लीगल सर्विसेस अथॉरिटी थौबालगी फ्रंट ऑफिस ता ngasimak लेंसन बिरो नत्रगना अखोगी हेल्पलाइन नंबर 600999 अमुक्तंग हन्ना 600999 हाइरिब नंबर सिदा ngasimak तानाबियो लाइंग जरी पाटोन मेमोरियल आयुर्वेदिक जॉन्टिस क्लिनिक हाइरोक पाथ्री चंपाथोंग रोड थौबाल डिस्ट्रिक्ट मणिपुर यू थकपदगी लिवर चाउथोकपा लिवर सिरोसिस ओइरकदबा पोक कंखटपा मिट मदि हक्चांग हंगाम मपाल मचू कारकपा अमदी पोकपद ngairiba angangsingda जॉन्टिस नारकपा खुदिमक असि मतम चाना तानबिहो लिवर कैंसर दगी कन्हौसी लाइंगबगी सेल लौजरोय मियामगिदमक लेजरे थोकचोम नीलचंद्र सिंह फिजिशियन इन जॉन्टिस हाइरोक पार्ट 3 चंपाथोंग इंटरनेशनल अवार्डी 2013 नेपाल अमदी काठमांडू अकोप मरोलगिदमक कॉल तोबियो 9862498264 लोइनना 8014220728 अहानबदा मरु ओइबा पाव लम लैबा योनबदा रेवेन्यू मिनिस्टर ना चेयरमैन ओइबा कमिटी की अयाबा लौगदबने हाइबा ऑर्डर चैलेंज लौरकले हाई कोर्ट ऑफ मणिपुर की चीफ जस्टिस ना लुसिंगबा बेंच ना नवंबर 15 फावबदा पाउखुम पिरकदबा नोटिस इशू तौख्रे हाइदे जॉब कार्ड ता थोक तौबसिंगी मथक्ता विजिलेंस केस जेल दा अमा थाजिनख्रे मियोय अहुम बेल पीख्रे कोविड की मिपाइनरी ngैदा मणिपुर की मफम क्यामरुमदा डेंगी लैना संदोरकले चिंगमैरोंग खक्तदा मियोय 18 डेंगी नाबा थेंगनरे हाइदे चिंगी लमदना लो अमा तमदना लो अमा चले हाइबा मयेक सेंगलकले चुराचानपुर अमसुंग तमेंगलोंग डिस्ट्रिक्ट दा प्राइवेट स्कूल सिंह हांगदुना महै तंबा हौनबगी फिबम लैरकले मितै की खोंगोल मुथनबा सिनबिगनु मितै मरुप सनामही लाइनिंगे चनपा थाप नुमित हुमनी सुबना खनगने सनामही लाइनिंग मुथननबगी वाफम याबा ngamloi haina कांग्रेस की माइकेदगी फुंदोख्रे UKLF की चेयरमैन लायेंगलिबा डॉक्टर कोटना मचिन हंगतौरे
intending candidate ki yumda changlakpadagi irang thokre hairi. Returning officer singi certification training program haudokhre. Pong lambi thugai ba leptrabadi afabo oiroi haina TH Romolana phongdokhre. Thabak kanna suno bana aikhoigi panthung sing phangnanabagi amata ngairaba pambaini haina works RDNPR IPR AR amasung Trade Commerce amadi Industries Minister Thongam Biswajina phongdoragli. Jingtam Pausegi editor Manihar Goswami laikhidre. Imphal petrol liter amagi mamal lupa chamagamapan paisa kungamanga yaure. Indo naga pistok achumbalambi da lakle haina IMG maikaidagi phongdoragle. COVID vaccine kapthoglaba miyoi lakh 18,900 sure miyoi ani laikhidre. Amadi entry toll tax tangkhai hengalakpada diversing penatre haidi. Kurumjari morning newspaper reading tabiriba singbo pusparani laisramna taram noksari. Ngasi meragi kungamathoi ni panba inglising ani kungamathoi October gi tarik kungateret Yumja kaisa numit asegi maru oiba pausing sandokna pijari. Manipur government state asegi miyamna lam amasung property land and property leiba yonba amasung gift oina pinaba sell purchase and gift tawbagi thabakpu matam sangna registration tawba yahandana thamlaklaba matungda athingba adu lauthoklakle hairaklabasu Hariba miyamgi land amasung property transaction taunanabagi registration tawbagi thabakta condition ahum thamjilakpaga loinana thabak asida lengaksigi law minister amasung agriculture minister na member sing oiba aduga revenue minister na chairperson oiba cabinet subcommittee amagi ayaba yaudrabadi yaroi haibagi order adu High Court of Manipur da challenge tawrakle. Manipur manungda land amasung property sale purchase amasung gift na chingba tawbagi registration tawba yaroi haiduna athingba thamlakhiba asi Government of Manipur gi Secretariat Revenue Department na January 10 Inglising ani kunda thokiba office memorandum amagi matung innani hairiba order asigi matung ina numit asidagi lam amasung property leiba yonba amasung Give oina pinabagi mari leinaba transaction ge registration thingzinduna thamlakhibani hairi. Adubu Secretariat Revenue Department ki maikaidagi Deputy Secretary Revenue L Gitchandrana chaliba chahi asege July 3 ta thokiba office memorandum number 16/16/2019 RCL date ki matung inna January 10 Inglising ani kundagi registration tawbada athingba thamlakhiba office memorandum adugi temporary suspension adu lauthokle haina khanghalakibani adum oinamak thamlakhiba athingba du lauthokle hairagasu lam amasung property leiba yonbagi thabakna singbagi registration tawba matamdadi tangai fadana condition ahum thabakta onthoklaba matungda ayaba pigani haiduna khanghalakibani haide Deputy Secretary Revenue gi Office Memorandum asina haibagi matung ina land amasung property leiba yonbagi thabak asi Manipur da leiba permanent residents singi manungda khakta tawgadabani haidi aduga state asigi permanent residents oijariba miyoi singna hairiba thabak asi tawba matamda makhoigi mari leinaba district magistrate na issue tawba permanent resident certificate PRC puthokadabani haibasini
Mahatma Gandhi National Rural Employment Guarantee Scheme MGNREGS ki guidelines singi wangmada imung amada job card holder amakaktamak lehengadabagi mayokta miyoi anida job card sing pisilambaga loinana job card holder aduna thabak sukhibagi phangpham thokpa senpham sing laikhidraba miyoi amagi account da onna tainana hapchillaga thengkhang kayarakta lokthokhtuna phanghalamdabana chingba thok tawbagi thabak singda chenabani haduna vigilance and anti-corruption police station faduna makhoigi kasadi da thamlakhiba miyoi marigi manungda miyoi ama jail da thajinkhre aduga miyoi ahumna interim bail ama yauna bail da release tawkhre ngarang special judge prevention of corruption act Imphal West ki charge pukhibi session judge Imphal East RK Memsa ki court na pikhiba order amagi matung ina case asiga mari leinana judicial custody da demand tawkhraba miyoi asi Konthoujam Makha Lekai Ward number 6 dagi Samom Megachandra Sahi Nifutaret Apokpa Laikhidraba is Sana Jaubani aduga Mahakaloinana court asida judicial custody remand player tawraduna puthorakhrabasu makhoi masa masagi maikaidagi vigilance ki judicial remand player bu challenge tawraktuna bail pibinanaba haijarakpadagi court na khanaraba matungda tha amagi oina interim bail Pikibana Konthoujam Gram Panchayat ki Pradhan Haisna Manishna Chahi Yankhai Mathoi Apokpa Laikhidraba Hais Jugindro Khabam Bamdiarni Mahak Lupa Lising Yankhai Amasung Masiga Manaba Security Amagada Mathang Thagi Tarikun Taruk Phawba Court na interim bail pikibani haire Aduga court na Lupa Lising Yankhai ki personal release PR bond sing amasung security amamamga loinana bail pikhraba miyoi ani asina Pasoi CD block 1 number 6 ki member Samom Santi Chahini Phumdoi Mapuroi S Megachandra Konthoujam Makha Lekai amasung Lekai asimaktadagi Konjengbam Ngauba Chahi Yankhai Mathoi Apokpa Laikhidraba ke hainauni haire COVID-19 gi laichat asina maram oiduna state asida misimina kya marum thohanduna miyamna achoba jaitheng mayokna ringai chairak asida kangna sandokpa dengi laina Manipur gi chinga madi tamgi mafam kya marumda paksana sandokpa thengnare Imphal mayon maktada lairiba chingmairong khaktadagi miyoi 13 yauna hauzik Manipur da punna miyoi kunga mapan dengi laina positive oiba thengnare haina Manipur lenga ki medical department gi phangba report amana khanghalakli report asigi matung ina nauna dengi lainana positive oiba thengna khraba sing asi Imphal East district ki chingmairong dagi 13 Thobal district dagi mari Imphal West district dagi ani Kangpokpi dagi ani Tamenglong dagi ama Chandel dagi ama amadi Churachandpur dagi ama yauri positive oiba thengnaraba sing asi Rims Hospital gi regulatory Merging Regulatory Amadi Babina Diagnostics da test tawgiba sample singni Laichat Chandok laba mafam sing asida Health Department ki akhang ahi singna sangsinduna mafam asigi khongba lukpanda leiramba kang masa singi sample lauduna entomological survey chathaba haukhre Laichat Chandok liba mafam sing asigi akoibada fogging kapthokpagi thabaksu chathakhibaga loinana kang masa sing hatnaba Pyrethium compound sing kapthokpagi thabaksu paikhatpa haukhre Manipur da haukiba chahi Englishing ani kunda dengi oiramgani chingnaba sample chamaga humfutare test tawbada miyoi 38 positive oiba thengnakhi adubu handak telaba matam khara khak asida miyoi 18 positive oiba thengnarakpa si yamna mi painingai oidi dengue fever natragana breakbone fever haina khangnaba leina makhal asi virus puba Aedes mosquito kauba kang makhal amana chikpadagi sandokpani hariba leina makhal asi malemgi tropical amadi subtropical region da mapung oina sandokpa thengnei World Health Organization gi matung ina malemda chahi khudingi miyoi lakh 5 rom dengue leina na maram oiduna
hospital da laikanai hairi dengue hariba laina asi DENV1 DENV2 DENV3 amadi DENV4 haina mingthonba virus makhal mari asina thokhanbani dengue na narba miyoi amada chikluba kang aduna virus adu lauraklaga atopa miyoi amada chikpa matamda laina asi sandokpane laina asi narubadagi fagalakhraba miyoi sing asida virus makhal asigi immunity develop tawduna matungda amu hana nagande adum oinamak atopa virus makhal ahum asigi manungda amana amuk narakpa tarabadi hanadagi yamna hena phibam sokna na halle haiba naba makhal asibu dengue hemorrhagic hairaga khangnei asumna laina asi toina narabadi phibam luna nabagi sangsu hengalai haide dengue na naraba miyoi amada haksang sagatpa kok sikpa sharu amadi tang sikpa kok ngauba oba mit chikpa na chingba layong kaya uthorakpa thengnari virus asi yawba kangna chikhraba miyoi amada chayol amamuk lairaga haksang sagatpa na chingba layong khara uthorai haide masibu mild dengue fever hairaga khangnai hainasu pawasina makhatana phongdorakle Manipur gi singdana lo ama tamdana lo ama chanabagi mami chauna tare lengakna thokpa school thingbagi order thugairaga Tameklong amadi Churachandpur district da private school sing hangdoktuna class tawbada district sing asigi mari leinaba authority singna usinadana leire district ani asida lengaki order asi chatnadana tonganba order ama chatnarabra haina miyamna hangnarakle Churachandpur district tagi phangba pauna hai Manipur lengaki education department na chahi asigi April 8 da thokhiba yathangi matung ina Manipur da COVID-19 laichat ki phibam losilakpadagi haururaba class 6 dagi 8 fawgi class chathabadu thingzin khibani loinana lengang na April gi tarikun ga 8 da thokhiba order amana Manipur gi board amadi council gi makhada laiba school khudingmak May gi tarik amadagi 38 fawba kalen suti lauthokkhibadagi matam gi oina order thoktuna school sing class tawbada athingba thamlakhibani lengak na thamkhiba order adu hauzik phawbagi oina handokhiba laikhidri adubu Churachandpur amadi Tameklong district tadi lengaki makhada laiba school sing class sathaba haudrabasu private school amadi college sing haukhiba tha amaromgi mamangdagi lengaki athingba thugairaga class sathaba haukre mari leinaba district administration yauna mari leinaba authority singna usinnadana action ama phawba laukatana leire Churachandpur gi private school singda hokhiba September tha hogalakpadagi school singda class 9 dagi 12 phawbagi thakta laiba mahirui sing school kaduna class sathaba hokhi district asida school sing hangdoktuna class tawrabasu mahirui sing school uniform di amata setlande masi mapung oina lengang school hangbagi order thoktabana tawbani school ayambada class tawbada mahirui sing pulap phamhalaga class sathari haina paw asina makha tare school college sing hangdoktuna mahitamba hobagi ayaba pidringaida Churachandpur district da lairiba private school kharadadi haukiba numit kharanigi mamangdagi apikpa angang sing school kaba hauhanba yaunare asigumba phibam yauraba phawada ZEO amadi mari leinaba district administration na karigumba thabak amata school sing asigi mathakta laukhatpa laitre amaromda Tameklong district ki oinasu district asida lairiba private school ayamba class 9 dagi 12 phawada tamleba mahiroi sing class sathaba tha amaromgi mamangdagi haunare haide mahiroi sing school chatpada uniform setana kahalabasu SOP thugairaga chathariba thabak thorom sing asida district ki mari leinaba authority singna wafam amata haidana yengduna lairi haina paw asina makhatana phongdorakle adumoinamak khul amadi Chenapati district ki oinadi hauzik phawbade school sing hangdokpagi paw laite haide Malemgi thaugi kaithelda sungdoktriba thaugi mamal wangkhalakpana maram oiraduna Imphal da amukta oikhidriba maongda petrol amasung diesel thaugi mamal
ka hena wangkhalakle ngasi ayuki pung taruktagi yonanaba ayosina lepkiba thaugi mamalda petrol liter amada lupa chamaga mapan paisa kunga manga yokre mafam asida phangba pauna hai ngarang ayuk pung taruktagina ngasi ayuki pung tarukki mamangda imphal da petrol liter amagi mamal lupa chamaga nipan paisa manifuga mapan oikhi aduga diesel liter amagi mamalna lupa maubudraga taret paisa kunga tarukta yonkhi ngasi ayuktagi mathangi numitki ayuk fawba yongadoriba petrolgi mamal asina liter amada paisa nifugani thoi hengatkhre aduga dieselgi mamalna paisa kuntraga taruk hengatlagani India government petrol amasung dieselgi mamal control tawkhidabadagi sayol asigi manungda thengkhang mangarakta thaugi mamal hengatkhre paw asina makhatana hai petrolgi mamal khwadigi wangba state singi manungda manipur su ama oire Chennai da petrol liter amagi mamal lupa chamaga mari paisa yangkai gani thoi khaktamak piri Delhi dana lupa chamaga taret paisa yangkai ga mapan Kolkata dana lupa chamaga nipan paisa tarama thoi piri adubu Mumbai dati hojik petrol liter amagi mamal lupa chamaga tara humdoi paisa ni fugu taruk yaure hadi diesel gi mamal liter amada Chennai da lupa chama paisa yangkai ga mapan Delhi da diesel gi mamal liter da lupa mabudraga taruk paisa kuntrani thoi Kolkata da diesel gi mamal liter amada lupa mabudraga mapan paisa ni fuga humdoi amasung Mumbai da diesel liter amagi mamal lupa chamaga mari paisa kuntraga nipan amasung Manipur dana liter amada lupa mabudraga taret paisa humfuga ni thoi de yoli North East da su Manipur na petrol gi mamal khwaidagi wangle Assam da petrol liter amada lupa chamaga hum paisa yangkai mapan Aizol da lupa chamaga mari paisa humfugani thoi Kohima da lupa chamaga taruk paisa mabudraga mari Shillong da chamaga taret paisa tara Dimapur da chamaga manga paisa mabudraga mari piri BJP amasung RSS ki One Nation One Language amasung One Religion ki ideology asi leibak asida chatnaba yaroi haina Manipur Pradesh Congress Committee ki wangangloi oibata natana AICC ki Fisherman Congress ki Vice President and Bhupendrana haikre ngarang nungthil Imphal ki Congress bubble da pangthokiba paugi mifamda mahakna haiki India haibasidi unity amadi diversity da thajaba Maihorol dagi hauraga leibhak sida lining amati lol amasung culture kya marum tongan banat sing leijaba phuruf kya na khunda minarakpa India ni Congress Party di secularism da thajaba amasung leibhak sigi constitution kai bayaroi haina lepliba party ni India haibasi unity in diversity da thajaba leibhak ni aduga Manipur asisu mini India amagumbani haiki Secularism buthajaba constitution bo ikai khumnariba leibak asida lining lichata michang mikhai naiba one nation one language one religion gi ideology asidi yabangamloi Congress Party di lining khuding makpu ikai khumnaba utli BJP di lining khuding makpu muthanana ba honari masidi secularism gi mayok talaiba party ne handak ta sana konungi complex ta mitei singi oiba sana mahi lining chachaba Amaiba amaibi kiyada mioi kharana thawoi usitana ngang sakkibajing adu Manipur lengak asina kari action laukrabage amati makhoigi mathakta case laukhalabra hangki chana mahi lining asibu muthatlaga atopa lining ama pusilakani haibasidi Congress Party ni yabangamloi thawong asi constitution gi mayoktani aduga masidi secularism gi wahanthok nate communalism gi wahanthokni haikhe Maihorol dagi leiraklaba tongan ba lining mayam asi leibak sigi constitution da piriba fundamental rights singi manungda freedom of religion haibasisu yauribani adubu ngasidi madugi religion amadi freedom adu kadai da chatkhre haiba wahangsu hangladuna sana konung manungi matang da thoglakliba thawong asi
ꯂꯩꯔꯤꯕ ꯂꯥꯏ ꯑꯍꯨꯝꯒꯤ ꯈꯨꯕꯝ ꯌꯨꯝꯖꯥꯎ ꯂꯥꯏꯔꯦꯝꯕꯤ ꯒꯨꯔꯨ ꯅꯣꯡꯁꯥꯕ ꯑꯃꯗꯤ ꯕꯨꯙꯧ ꯄꯥꯈꯪꯕꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯊꯨꯒꯥꯏꯔꯒ ꯀꯔꯝꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯈꯤ ꯂꯩꯕꯥꯛ ꯍꯥꯏꯕꯁꯤ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯦꯟꯇꯔꯒꯤ ꯑꯣꯏꯔꯣ ꯃꯈꯣꯏꯗꯤ ꯁꯦꯜꯅ ꯂꯥꯏꯁꯪ ꯁꯥꯕ ꯆꯔꯆ ꯃꯟꯗꯤꯔ ꯑꯃꯗꯤ ꯃꯁꯖꯤꯠ ꯁꯥꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤ ꯁꯦꯀꯨꯂꯔꯤꯖꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯉꯥꯛꯅ ꯑꯀꯛꯅꯕ ꯂꯥꯏꯅꯤꯡ ꯑꯃꯒꯤꯗꯃꯛꯇ ꯁꯦꯜ ꯄꯤꯕ ꯌꯥꯗꯦ ꯍꯥꯏꯈꯤ ꯆꯍꯤ 2,000-3,000 ꯍꯦꯜꯂꯕ ꯑꯩꯈꯣꯏꯒꯤ ꯈꯨꯕꯝ ꯑꯗꯨꯕꯨ ꯃꯨꯠꯊꯠꯂꯒ ꯀꯅꯥꯒꯨꯝꯕ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯁꯨꯡꯂꯩ ꯂꯩꯅꯗꯕ ꯑꯃ ꯅꯝꯐꯨꯗ ꯊꯝꯖꯤꯟꯒꯅꯤ ꯄꯨꯂꯤꯁ ꯊꯥꯖꯤꯟꯒꯅꯤ ꯑꯃꯗꯤ ꯃꯩꯆꯧ ꯆꯪꯕ ꯊꯤꯡꯒꯅꯤ ꯍꯥꯏꯅ ꯇꯥꯔꯤ ꯀꯔꯤꯒꯤꯗꯃꯛ ꯃꯩꯆꯧ ꯆꯪꯕ ꯊꯤꯡꯒꯗꯧꯔꯤꯕꯅꯣ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡ ꯐꯥꯎꯕꯗꯤ ꯆꯪꯕ ꯌꯥꯏ ꯍꯥꯏꯅ ꯇꯥꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟ ꯃꯅꯨꯡꯗ ꯗꯤꯄ꯭ꯂꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯔꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯄ꯭ꯔꯣꯖꯦꯛꯀꯤ ꯃꯈꯥꯗ ꯇꯧꯔꯤꯕ ꯗꯤꯄ꯭ꯂꯣꯃꯦꯟꯒꯤ ꯊꯕꯛꯁꯤꯡꯅꯣ ꯍꯥꯏꯕ ꯋꯥꯍꯪꯁꯨ ꯃꯍꯥꯛꯅ ꯍꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯔ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯄ꯭ꯔꯣꯖꯦꯛꯀꯤ ꯀꯔꯝꯕ ꯕꯦꯁꯤꯁꯇ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯪꯈꯤ ꯂꯥꯛꯂꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯅꯧꯔꯤꯌꯥ ꯄꯥꯈꯪ ꯂꯥꯛꯄ ꯑꯦꯁꯤꯗ ꯕꯤꯖꯦꯄꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯁ꯭ꯇꯦꯠ ꯑꯦꯖꯨꯀꯦꯇꯤꯚ ꯃꯦꯝꯕꯔ ꯑꯥꯔ.ꯀꯦ. ꯑꯅꯟꯒꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯑꯈꯥꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯃꯅꯨꯡꯗ ꯑꯦꯁꯤ ꯑꯁꯤꯗꯒꯤ ꯕꯤꯖꯦꯄꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯤ ꯁꯣꯔꯥꯏꯁꯝ ꯀꯦꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯒꯣꯕꯤꯟꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯆꯪꯂꯛꯏ ꯍꯥꯏꯕꯒꯤ ꯋꯥꯍꯧꯗꯒꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯔꯥꯡ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯗ ꯒꯣꯕꯤꯟꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯕ ꯗꯣꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯥꯔ.ꯀꯦ. ꯑꯅꯟꯕꯨ ꯁꯧꯒꯠꯄ ꯃꯤꯌꯥꯝꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:30 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯁ.ꯄꯤꯅ ꯂꯨꯆꯤꯡꯕ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯑꯣꯐꯤꯁꯥꯔ ꯀꯌꯥꯁꯨ ꯂꯥꯛꯇꯨꯅ ꯏꯔꯥꯡ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯈꯤ ꯇꯨꯡꯗ ꯑꯥꯔ.ꯀꯦ. ꯑꯅꯟꯕꯨ ꯁꯧꯒꯠꯄ ꯃꯤꯌꯥꯝꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯨꯂꯤꯁꯇ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯥꯔ.ꯀꯦ. ꯑꯅꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯥꯔ.ꯀꯦ. ꯕꯤꯔꯦꯟꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯄꯤꯁꯤꯟꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁ.ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯥꯔ.ꯀꯦ. ꯑꯅꯟꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6 ꯈꯔ ꯍꯦꯜꯂꯛꯄ ꯃꯇꯝꯗ ꯂꯥꯛꯂꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯈꯜ ꯑꯁꯤꯗ ꯃꯍꯥꯛꯀ ꯂꯝꯕꯥ ꯄꯥꯟꯅꯒꯗꯧꯔꯤꯕ ꯁꯣꯔꯥꯏꯁꯝ ꯀꯦꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯁꯣꯔꯥꯏꯁꯝ ꯒꯣꯕꯤꯟꯅ ꯌꯥꯏꯐꯔꯦꯜ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯒ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯃꯅꯨꯡꯗ ꯆꯪꯂꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯆꯪꯂꯛꯂꯤꯕ ꯑꯁꯤ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ ꯃꯍꯥꯛꯅ ꯆꯪꯂꯛꯂꯤꯕ ꯑꯁꯤ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯀ꯭ꯔꯥꯏꯝ ꯊꯣꯛꯍꯟꯅꯅꯕ ꯂꯥꯛꯂꯤꯕ ꯕꯣꯝ ꯊꯝꯅꯅꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯕꯗꯒꯤ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯒꯦꯠ ꯃꯅꯨꯡꯗ ꯒꯣꯕꯤꯟꯅ ꯆꯪꯂꯛꯂꯒ ꯌꯨꯝꯊꯪꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯁꯥꯒꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯒꯤ ꯌꯨꯝꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯗꯨ ꯑꯥꯔ.ꯀꯦ. ꯑꯅꯟ ꯏꯁꯥꯃꯛꯇ ꯑꯇꯝꯅꯅ ꯑꯦꯇꯦꯛ ꯆꯠꯊꯅꯅꯕ ꯂꯥꯛꯈꯤꯕꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯁꯨ ꯄꯥꯎ ꯄꯤꯖꯈ꯭ꯔꯦ ꯍꯧꯈꯤꯕ ꯃꯇꯝꯁꯤꯡꯗ ꯃꯤꯈꯜꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯤꯒꯨꯝꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯕ ꯂꯩꯇ꯭ꯔꯤ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯈꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯛꯁ.ꯑꯦꯝ.ꯑꯦꯜ.ꯑꯦ. ꯁꯣꯏꯕꯝ ꯁꯨꯕꯥꯁꯆꯟꯗ꯭ꯔ ꯑꯃꯗꯤ ꯁꯣꯔꯥꯏꯁꯝꯑꯣꯡꯕꯤ ꯀꯦꯕꯤꯒꯤ ꯋꯥꯀꯔꯁꯤꯡꯒꯤ ꯃꯔꯛꯇ ꯐꯨꯅ ꯆꯩꯅꯕ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯅꯗꯨꯅ ꯀꯤꯍꯟꯕꯅꯆꯤꯡꯕ ꯀꯌꯥ ꯂꯩꯈ꯭ꯔꯦ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯇꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯅꯕ ꯋꯥꯀꯠ ꯆꯦꯔꯣꯜ ꯑꯃ ꯄꯤꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯕꯤꯖꯦꯄꯤꯒꯤ ꯃꯤꯔꯦꯞ ꯑꯣꯏꯅꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤꯕꯤ ꯁꯣꯔꯥꯏꯁꯝꯑꯣꯡꯕꯤ ꯀꯦꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯒꯣꯕꯤꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏꯈꯤ ꯃꯍꯥꯛ ꯃꯁꯥꯃꯛ ꯌꯥꯏꯐꯔꯦꯜ ꯑꯃꯗꯤ ꯗꯣꯟꯒ ꯂꯣꯏꯅꯅ ꯀ꯭ꯋꯥꯀꯩꯊꯦꯜꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯈꯪꯅ ꯆꯥꯟꯅꯕꯁꯤꯡꯒ ꯎꯅꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯦꯛꯁ.ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯥꯔ.ꯀꯦ. ꯑꯅꯟꯒꯤ ꯃꯅꯥꯎꯅꯨꯄꯥ ꯊꯣꯛꯄ ꯑꯥꯔ.ꯀꯦ. ꯃꯣꯂꯤꯟꯅ ꯃꯈꯣꯏꯗ ꯂꯥꯛꯅꯕ ꯍꯥꯏꯔꯛꯄꯗꯒꯤ ꯌꯥꯏꯐꯔꯦꯜꯒ ꯂꯣꯏꯅꯅ ꯃꯣꯂꯤꯟꯒꯤ ꯌꯨꯝꯗ ꯆꯪꯂꯨꯕꯅꯤ ꯑꯗꯨꯒ ꯗꯣꯟꯅ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯍꯧꯕꯅꯤ ꯃꯗꯨꯗ ꯗꯣꯟꯕꯨ ꯂꯝꯕꯤꯗꯒꯤ ꯐꯥꯔꯒ इलिगेशन क्या तौरक्पा असिदी यामना लाइबक थीबनी असिगुम्बा थौंग असिदी तौहनिंगदे हाइना फोंदोखी
Returning Officer RO Singi Numit Marini ki oiba Certification Training Program ama Chief Electoral Officer CEO Manipur Rajesh Agrawal na lamphel fatalaiba mahaki office ke conference hall da hawdokhrei ngarang dagi hawkhraba numit marini gi Certification Training Program asi tha asigi tarik 28 fawba chathagani program asigi manungda tongan ba session 13 leigani aduga Hariba session sing asi National Level Master Trainers NLMT singna pangthokani CEO Manipur na sinba training program asina pangthokadoriba Manipur gi election bu ningthijana pangthokpa amasung masigi damak thorang tawbada mateng oiragani haiki loinana returning officer singnasu training program asida thawayangna saruk yagadabani haiki Koilas ningthi jana thaduna miyamna chatnariba Khetrigao ACG top awang laikai ki pong lambi ki koilas bu lambi semgani haiduna thugairakpada mafam asigi maira paibi sing thoglaktuna irang haurakhibaga loinana ACSC gi nung tharga koilas thadaduna leiriba lambi sing oina semgadabani haiduna koilas thariba lambi thugairakpabu athingba pikhrei thaudok asigi matangda pong lambi uplimit Women's Association ki Secretary Thingbai Jamongbi Romolana hai Pong lambi asi koilas thaduna afaba lambi oiduna haujik miyamna chatnaribani asuk phariba lambi asi semgani haiduna thugairakbana miyamda apanba pire gari chatpa yadre amasung khongna chatpada fawba khudong sahandre numit marini mangani ki mamangdagi pong lambi ki koilas sing thugairakliba si karigino hanglubada lambi semjinana bani haina khumi adubu karisu tawdriba amasung soksindriba lambi asibu karigi thugari bano haina so hangki thaudok asigi mamangda su tinsit rot taba ayekpam lambi haina khangnariba lambi asisu koilas thanana bagidamak pakka lokhiba chahi ani hele masidana koilas thabagi mahutta hanadagi koilas thaduna phibam phana miyamna chana rakliba pong lambi ki koilas sing semjingani haina thugairakpa si maram sade thawong asi yaba ngamloi afaba lambi thugaibagi mahutta phataba lambi sing semjinba yadabra semjinningai oiriba lambi singi manungda porompat ki deputy commissioner ki office taba lambi asisu nung tharaba matungda koilas thadribani haiki thaudok asi matau karamna thokibano haibagi matangda hanglubada phone number ama pirakpadagi Thikadar ni haiduna hanglubada number adu thikadar gi oiramde assistant engineer amagi oirami loinana pong lambi su masak khangdaba AE oirami haide mahangna ayekpam lambida pakka lauraga koilas thadana leire haiba phibam su khanglamde adubu inquiry amuktang laksakhi ke haiduna phongdorakhi Karigumba koilas ki phibam phana lariba pong lambi bu makha tana thugailaklabadi masida sizinariba JCB na chingba machine pumnamak mai thaba yauna thugainana ba maira paibi singna lepnare masida thoglakpa khudingmak masa masana thodang lawjagadabani haidi Thabakan su nombana aikogi panthung sing phangnana bagi amata ngairaba pambai ni haina works RDNPR IPR AR amasung Trade Commerce amadi Industries Minister Thongam Biswajina phongdokhrei wafam singarang minister na Kamjong district ki Ngarungphung village da formal function ama pangthoklaba matungda Chadong new site Murai Mayophung amasung Ngarungphung village ki Naharol singa pangthokhiba interaction program amada phongdokhibani program asida khul singa sigi Naharol singi maikidagi lairik laisu hairaba singna
ꯊꯕꯛ ꯐꯪꯗꯕ ꯔꯤꯖꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯇꯨꯔꯤꯖꯝꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡ ꯋꯥꯠꯄꯅꯆꯤꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯃꯤꯅꯤꯁꯇꯔꯒꯤ ꯃꯐꯝꯗ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯅꯤꯁꯇꯔꯒ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯐꯪꯕꯒꯤꯗꯃꯛꯇꯗꯤ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈꯤ ꯅꯍꯥꯔꯣꯜꯁꯤꯡ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯗꯨꯅ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔꯁꯤꯡ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯇꯔꯄ꯭ꯔꯥꯏꯖꯁꯤꯡꯒꯤ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯗꯁꯨ ꯑꯄꯦꯟꯕ ꯐꯣꯡꯗꯣꯛꯈꯤ ꯑꯣꯟꯇꯔꯄ꯭ꯔꯦꯅꯔ ꯑꯣꯏꯕꯅ ꯏꯃꯨꯡ ꯑꯃꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯐꯒꯠꯍꯟꯕꯇ ꯅꯠꯇꯅ ꯊꯕꯛ ꯐꯪꯍꯟꯕ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯊꯕꯛ ꯐꯪꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯜꯂꯤ ꯍꯥꯏꯅꯁꯨ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯄꯟꯈꯤ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯏꯟꯗꯣ ꯅꯥꯒꯥ ꯄꯤꯁ ꯇꯣꯛ ꯑꯁꯤ ꯃꯇꯝ ꯈꯔ ꯋꯥꯔꯤ ꯁꯥꯅꯕ ꯂꯦꯞꯇꯨꯅ ꯂꯩꯔꯨꯔꯕ ꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯇꯨꯅ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯃꯤ ꯅꯛꯁꯤꯜꯂꯛꯂꯦ ꯍꯥꯏꯅ IMN ꯐꯣꯡꯗꯣꯛꯈ꯭ꯔꯦ IMꯒꯤ ꯇꯣꯛ ꯁꯦꯀ꯭ꯔꯦꯇꯔꯤ W ꯖꯤꯛꯃꯤꯛꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯗꯨꯅ ꯂꯥꯛꯄ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤ ꯍꯧꯖꯤꯛ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯕ ꯉꯝꯂꯛꯄꯗꯒꯤ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯅ ꯍꯥꯟꯅ ꯃꯤꯄꯥꯏꯅꯔꯝꯕ ꯑꯗꯨ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯦ ꯃꯁꯤꯗ ꯇꯣꯉꯥꯟꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁ ꯈꯔꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ IMꯅ ꯀꯨꯝꯖꯥ ꯏꯪ 1998ꯗꯒꯤ ꯁꯤꯖꯐꯥꯌꯔ ꯊꯝꯅꯗꯨꯅ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2015ꯒꯤ ꯑꯣꯒꯁꯠ ꯊꯥꯗ ꯅꯥꯀꯜ ꯑꯅꯤꯅ ꯈꯨꯌꯦꯛ ꯄꯤꯅꯈꯤꯕ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯑꯗꯨ ꯌꯦꯡꯂꯒ ꯑꯊꯨꯕ ꯃꯇꯝꯗ ꯇꯪ ꯇꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯅꯕ ꯍꯣꯠꯅꯔꯒꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛꯁꯨ IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯑꯁꯤꯗ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟꯕ ꯐꯤꯔꯥꯟ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯋꯥꯐꯝ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯑꯅꯝ ꯀꯟꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯎꯔꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤꯅ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄꯒꯤ ꯃꯇꯝ ꯊꯤꯟꯊꯍꯟꯅꯅꯕꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯆꯥꯛ ꯑꯣꯏꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯥꯒꯥ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯄ ꯄꯥꯝꯃꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ ꯑꯗꯨꯃꯛꯄꯨ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟꯕ ꯐꯤꯔꯥꯟ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯊꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯎꯔꯤ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯄꯨꯡ 24 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯝꯄꯜ 2,118 ꯇꯦꯁꯠ ꯇꯧꯕꯗ ꯃꯤꯑꯣꯏ 70 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯗꯨꯅ ꯄꯣꯖꯤꯇꯤꯚꯤꯇꯤꯒꯤ ꯔꯦꯠ 3.3ꯗ ꯂꯩꯈ꯭ꯔꯦ ꯂꯩꯆꯠ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ 2 ꯂꯩꯈꯤꯗꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯂꯩꯈꯤꯗꯕ ꯃꯤꯁꯤꯡ 1,195 ꯌꯧꯈ꯭ꯔꯦ COVID-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯧꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯊꯦꯡꯅꯈ꯭ꯔꯕꯁꯤꯡ ꯑꯁꯤ ꯏꯝꯐꯥꯜ ꯏꯁꯇꯒꯤ 10 ꯏꯝꯐꯥꯜ ꯋꯦꯁꯇꯒꯤ 33 ꯊꯧꯕꯥꯜꯗꯒꯤ 1 ꯕꯤꯁꯅꯨꯄꯨꯔꯗꯒꯤ 2 ꯀꯛꯆꯤꯡꯗꯒꯤ 1 ꯎꯈ꯭ꯔꯨꯜꯗꯒꯤ 5 ꯆꯥꯟꯗꯦꯜꯗꯒꯤ 4 ꯆꯨꯔꯥꯆꯥꯟꯄꯨꯔꯗꯒꯤ 2 ꯑꯃꯗꯤ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ 1 ꯌꯥꯎꯔꯤ ꯃꯈꯣꯏ ꯊꯥꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯑꯄꯨꯟꯕ ꯃꯤꯁꯤꯡ 1,19,3 ꯌꯧꯈ꯭ꯔꯦ ꯂꯣꯏꯅꯅ ꯑꯦꯛꯇꯤꯚ ꯀꯦꯁ 963 ꯂꯩꯔꯤ ꯃꯇꯝ ꯑꯃꯗ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯇ ꯐꯣꯡꯂꯝꯕ ꯆꯤꯡꯇꯝ ꯄꯥꯎꯆꯦꯒꯤ ꯑꯦꯗꯤꯇꯔ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯖꯅꯇꯥ ꯗꯜ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯅꯤꯍꯥꯔ ꯒꯣꯁꯥꯃꯤ ꯉꯔꯥꯡ ꯑꯌꯨꯛ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯋꯥꯡꯈꯩ ꯀꯣꯟꯁꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯍꯥꯔ ꯒꯣꯁꯥꯃꯤ ꯃꯁꯥꯒꯤ ꯆꯍꯤ 49 ꯁꯨꯈ꯭ꯔꯦ ꯃꯍꯥꯛꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯆꯤꯡꯇꯝ ꯄꯥꯎꯆꯦꯒꯤ ꯑꯦꯗꯤꯇꯔ ꯑꯣꯏꯔꯝꯕꯇ ꯅꯠꯇꯅ ꯑꯝꯖꯨ ꯑꯃꯗꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯝꯈꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯄꯣꯂꯤꯇꯤꯛꯁꯀꯤ ꯂꯝꯗꯁꯨ ꯁꯣꯁꯤꯌꯦꯂꯤꯁꯠ ꯑꯃ ꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯑꯃ ꯑꯣꯏꯍꯟꯅꯅꯕ ꯌꯥꯝꯅ ꯃꯇꯤꯡ ꯊꯣꯛꯅ ꯍꯣꯠꯅꯔꯝꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ ꯍꯥꯏꯔꯤ
Municipal Council singi makhada public service tawriba gari sing amadi potchai puba gari sing dagi loba entry tax hengalakpadagi passenger service tawriba driver sing pendaba phaunare laingangna pandemic COVID-19 dagi lokhatpa jaksin tharang oina matam sangna passenger service tawbana chingba hiram khudingmakta athingba thamluraba matungda laina laichet asigi phibam khara sapharakpadagi amuk passenger service ningthina haunare adubo toll tax ki mamal hengalakpana passenger service tawriba gari sing toll tax lawfam mapa yobada thairaga chatnaba honare entry toll tax ki mamal hengalakpa sigi matangda tongan ba lambi singi passenger service tawriba association singa hakthengnana wari sanaba matamda COVID-19 gi ahanba web lakpada matam sangna chathakiba lockdown na maram oiraga passenger service tawriba singda chauna awaba mayoknakhi masigi matungda mu COVID-19 gi ani suba web na tha ani hena passenger service lebluraba matungda naungna hangdoktuna service horakpada entry toll tax asi lupa kunkul lauramkhi hanadi lupa tara da laurambani masina maram oiraga driver singna toll tax mapa yobaga khamdana lupa tara thadarami karigumba khamlaga pirurabati lupa kun adum lahowi hairi masina maram oiraga khamdana lupa tara langtharamlaga oina thaunare makhoina piba receipt lawdrabasu yare haina khanare entry toll tax hengale haibagi mangjaunana association singda municipal council na khangalakki basu leite hengale haibagi mari leinaba cherol piduna khangalamlabadi driver singna pendaba amata leiramloi haina su phongdorakle Leibaki constitution ama sumyam gi social justice kanana bagidamak mathang tha November gi tarik 13 tagi December gi 3 fawba Leibak sinba thungna khongjang sangsingani haina Communist Party of India CPI na phongdokkhre Imphal da nungti gi ayukta phongba naharol gi thodang pausegi correspondent amadi Thawal District Working Journalist Union gi Vice President gi Thausu Puriba Elangbam Ramesorbu mayum maktada tamthina phujairambagi thodokta chenabasing chairak piu haina hairok patu bazar maningda wakan mifam chathakre Lengak pariba minister MLA sing amadi political party singna police pu khulai oina sizinaduna democracy bu masak thianana ba honabiganu haina lakadoriba assembly mikhalda thongju esida congress mirep oinana ba sem sariba housingna use konongsup jila parishad ki member Seram Nekena phongdokkhre Phimu setpa mioi kharana nahanumidang pung nipalom tarakpa adwaida yum kai thugai batanatana posai kaya suhranduna pubikhre haina hairok thoksom laikai dagi thoksom norel na paumisingda phongdorakle Tha asigi tarik 19 dagi chatharakhi bani phuga mapan suba all Manipur Sumang Lila Festival gi nupi Sumang Lila Kanglub ki athoi ehen tanabagi thoram nahan fawbada mapung phana loisin khraba matung ngarang sangdamnaba sida saruk yakhiba singi manungda makok mathang takraba sing yauna atai mana sing phanglagadabi lilaroi singi maming matha sing lauthokre Manipur State Kala Academy na sinduna konung lampaki Iboyaima Sumang Lila Sanglen da pangthokiba Lila Festival asigi result ngarang sanglen asida Academy gi program officer Kaisam Raju Manina lauthokibani lauthokibagi matungina festival asida utkhiba lila singi manungdagi best actor gi manana Kangjabi Maitai Artist Cum Drama Association gi nungsi lisingda yausurakpagi saktam langkibi TH Manjitana phanglagani second best actor na Western Cultural Association gi tatfadraba lipunda
tabungbagi saktam langkibi Khetrimayum Susmana Fanglagane aduga Best Actress ki manana Women's Art and Cultural Association gi nongjabida Laimahan gi saktam langkibi I Suprinana Fanglagane Second Best Actress ki manana Western Cultural Association gi Tatphadraba Lipun gi Lala Changnu gi saktam langkibi CS Lilabatina Fanglagane Best Supporting Actor gi manasu lila asimaktada Chingdai Khulakpagi saktam langkibi ke Sangitana Fanglagane aduga Second Best Supporting Actor gi manana Chanura Jatrakam Drama Association gi Kayan Wasakta Luang Ningthau Khunthibagi saktam langkibi and Bizenti Laimana Fanglagani haide Best Supporting Actress da Western Cultural Association gi Tatphadraba Lipun gi Sanarembi Sakhibi M Loli Balana Fanglagani Second Best Supporting Actress na Women's Art and Cultural Association gi Nongjabida Tharo Sangbi Sakhibi P Nandarani na Fanglagani haide Hauzemo mapangyoiba pau pisari TB laina gamari laina ba response fanganana ba phagat hanana ba anoba diagnostics vaccine sing amasung drug sing puthokpagi thabak khumang yangsin ba amasung digital technology artificial intelligence amati atai innovation sing siznaba mathau tai haina leba pokpa numita Minister of State for Health Dr. Bharti Pawarna phongdokkhre Karnataka da miyoi taret anoba AY 4.2 COVID-19 variant positive oirambadagi state asida COVID pandemic ki ahum suba web lakadawribra haibagi akiba laire anoba variant asina UK Russia amasung China da chaitheng sauna piri anoba case masing khanghan hantharaktuna state asida COVID ki athingbasing komthok hankraba matung asida authority singna anoba variant asi Sandorokpa Tingnana Bahauzi Action Plan Ama Sem Saba Hokre Journalist Ama Yauna Mioi Mari Sikiba Lakhimpur Kheri Violence ki Anisuba FIR ga Mari Lainana Jathariba Investigation ki Tonganba Report Ama Piraknana ba Supreme Court na Leba Pokpa Numita Uttar Pradesh Police ta Khangankre Union Ministry of Home Affairs MHA na athuba matamda Kerala amasung Uttarakhanda Inter-Ministerial Central Team IMCT sing thaduna nong kana chubadagi ising saukthokduna mahi marong amasung infrastructure singda manghantahan kibagi sang lepthoklagani haina official sing asina phongdorakli Punjab amasung Uttar Pradesh ta mikhal pangthokadawriba si yengduna Modi government na farm law sing withdraw tawraba yai amasung mikhal loibaga law sing asi inau nongna implement tawraba yai haina Samajwadi Party gi Chief Akhilesh Yadav na phongdokkhre Laibak Taragi Oiba Association of Southeast Asian Nations ki chahi gi oiba mifamda Association asigi member amasu oiriba Myanmar Laibak ki mihut amata yahon khidre amaromda Association asigi thawongbu Myanmar military na singnarakre Pakistan amasung China Laibak anigi mari amuke hena phagal hanana bagi matangda nakal anigi lusingbasingna wari sanaki bagaloina na tongan ba hiram kayagi matangdasu khanakre haide Nompok Africa gi manung chana leiba Mozambique leibak mahusagi phajabana thalaba mafam amani Nompok Africa gi manung chanba leibak singi manungda lam koiba singna khwadagi hena visit tawba mafamsu Mozambique na oire adubu haukiba chahi khara asida leibak asida thokhiba ising isau amadi ikangna maram oiraga leibak asigi miyam awaba phibam amada leire ichaw amasung ikangna pikhiba awaba koktingegi marakta COVID-19 laina laicana amuk hanna saitheng pirakpadagi leibak asigi phibam aduki matik soksinkhre haina United Nations na phongdokkhre
यूनाइटेड स्टेट की मनुंग चनबा इदाहोदा लैबा शॉपिंग मॉल अमदा मियोय अमना मफम खंगदना नोंमै कापगी थौदोकता मियोय अनि लैखिद्रे पुलिस ऑफिसर अमा यावना मियोय मरी असोक अपन नंख्रे हाइना पुलिस की माइकैदगी फोंदोरकले मालेमदा यामना तांगना थोकपा थौदोकसिंगी मनुंगदा अमा ओइना लेबानन की लिटानी तुरेल मनाक्ता लैबा पाट अमगी मपानदा मसिंग यामलबा nga kaya siduna tawkhalakpa manak nakna khundaduna leiriba khunja singna thengnare haina authority singna phongdorakle matam kaya gi mamangdagi China na yumthangnari balaibak singi lam khopsinana bahonaba amadi yekhai thingai bagi thabak thawong sing sathaduna lakli China gi thawong asibu lebak kya na yaningdaba phongdokrabasu makhata na yumthangnari balaibak singda China na adumak ayat papiri haina Pentagon na maral sirakle Malem gi oina ihan hanba COVID-19 gi hawrak pham oiriba China da tha khara leina laichet asi sandokpa thingba ngamluraba matung haukiba numit kharani asida laibak asigi miyoi milen marirom khundaduna leiriba Gansu province ki Konung Lanjouda leina laichet asi amohana chandorokpa thengnarakpadagi Hariba city asi amohana akanba lockdown thamjinkhre Haukiba kumja Englishing amachama pan humbudraga mapanda South Korea da tawkiba military kuda maroiba thodang lokkiba amadi leba asigi president su oramlaba Rohate wo masagi chahi marifugani pan surakpada laikidre haina media reporting na phongdoknarakle Hausi makha tarak pada sanabagi pau Nirmala thangsamdagi taminase Hauzik makha tarakpada sanabagi pau pizari Haryana gi city Hisarda pangthokpa India gi nupi gi boxing tournament singi khwaidagi thak wangba oiriba manga suba elite women national boxing championship ta ngarang Manipur gi boxer Samim Banu kulakpam amasung sanamasa thoksom makhoi gi semi final bout maithi hobadagi bronze medal fangkhre India gi state Orissa gi konung Bhubaneswar da laiba Kalinga Hockey Stadium da chatliba chahi asigi November 13 dagi International Hockey Federation gi miyeng makhada pangthokadaba Junior Hockey World Cup Tournament adu babok amata yaudana pangthoklagani haina organizers singi maikai dagi phongdorakle Kickboxing Association of Manipur gi miging makhada Yai School Moirangkhom da leiba Samasaki High School da pangthokpa kungamari Subay State Kickboxing Championship English sing ani kungamathoi da Langol Kickboxing Training Center na gold kungataruk silver taramathoi amasung bronze taramathoi phanglaga team champion oikhre Chatliba tha asigi kundagi kungamama phauba Punjab ki Jalandhar city da laiba Lovely Professional University da pangthokiba kunsuba Junior National
Wushu Championship ta gold medal fangba ngamkhraba Manipurgi Wushu Sanaroi O Iyai Thoi Meitei amasung Ningthiba Nongmaithembu ngarang taramna okpagi tharam ama pangthokre. World Funba Federation India amadi Federation adumaki President oiriba Manipurgi Dr. Ranbir Laishrambo World NRI Social amasung Cultural Association gi International Coordinator amasung Mahamantri India Northeast Core in Charge oina khalakpada ngarang Maharashtra gi Governor Bhagat Singh Kosiyari na thagatwa phongdokpagi thoram ama pahangthokre. Jammuda laiba MA Stadium da November 22 23 fauba pangthokadoriba manga yangkhai ga taruk lak suba Junior National Gymnastics Championship ta saruk yagadaba Manipur gi gymnastic ki oiba trial selection ama pangthoklagani haina All Manipur Gymnastic Association gi maikaidagi phongdorakli. Inspector General of Assam Rifles South ki miyeng makhada Churachandpur Battalion na Fighting Drugs True Sports Haiba Team da Churachandpur District ki Sangai Kota Leiba Naithungzang Village da Friendly Volleyball match ama pangthokre. Serbia gi konung Belgrade ta chathariba World Boxing Championship ta India gi maming leiraba nupagi boxer Siva Thapa amadi mahaki ahanba round gi bout adu maipak pangamkhre. Chaliba thasi kunganipan amasung kungamapanda Guwahati da pangthokadoriba tarahomdoirak suba National Kung Fu Championship English ani kungamathoi Manipur State Mahud singadoriba Kung Fu sanaroi yangkhaiga manga khankhre. Amadi Sports Authority of India Serbia gi konung Belgrade ta pangthokadoriba chahi kungahomdoi makhagi World Wrestling Championship ta saruk yarunaba India gi junior wrestler kuntra khalle haina phongdokre. Thagachari Nirmala losilakpada maruoiba pawa mohana. Lam laiba yonbada Revenue Minister na Chairman oiba Committee gi ayaba lawgadabani haiba order silence tawrakle. High Court of Manipur Chief Justice na lusingba bench na November 10 mga fawada paukhum pirakadaba notice issue tawkhre haidi. Job card ta thok tawbasingi mathakta vigilance case jail da miyoi ama thajin khre miyoi ahumna bail pi khre. COVID ki mipainari ngaida Manipur gi mafam kya marumda dengue laina sandorakpa thengnare chingmairong khakta da miyoi 18 dengue naba thengnare hairi. Chingi lamdana lo ama tamdana lo ama chale haiba mayek senglakle. Churachandpur amasung Tamenglong district da private school sing hangduna mahai tamba hongnare hairi. Mitai gi khongol muthanana ba sinbi ganu mitai phurup sana mahi lining gi chana pathap numit humni supna khanagane sana mahi lining muthanana bagi wafam yaba ngamloi haina Congress ki maikaidagi phongdorakle. Intending candidate ki yumda changlakpadagi irang thokre. UKLF ki chairman layeng liba Dr. Kotnamasing hangatauri. Returning officer singi certification training program hokdokre. Ponglambi thugai balep trabadi afaba oiroi haina TH Romolana phongdorakle. Singtam Pausegi editor Manihar Goswami marang laikhidre.
ꯊꯕꯛ ꯀꯟꯅ ꯁꯨ ꯅꯣꯝꯕꯅ ꯑꯩꯈꯣꯏꯒꯤ ꯄꯟꯊꯨꯡꯁꯤꯡ ꯐꯪꯅꯅꯕꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯅꯤ ꯍꯥꯏꯅ ꯋꯥꯛꯁ ꯃꯤꯅꯤꯁꯇꯔ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯥꯖꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯝꯐꯥꯜꯗ ꯄꯦꯇ꯭ꯔꯣꯜ ꯂꯤꯇꯔ ꯑꯃꯒꯤ ꯃꯃꯜ ꯂꯨꯄꯥ 108 ꯄꯩꯁꯥ 15 ꯌꯧꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯣ ꯅꯥꯒꯥ ꯄꯤꯁ ꯇꯣꯛ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯂꯥꯛꯂꯦ ꯍꯥꯏꯅ IMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯧꯅ ꯃꯤꯑꯣꯏ 60 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ, ꯃꯤꯑꯣꯏ 2 ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯃꯗꯤ ꯑꯦꯟꯇ꯭री ꯇꯣꯜ ꯇꯦꯛꯁ ꯇꯪꯈꯥꯏ ꯍꯦꯟꯒꯠꯂꯛꯄꯗ ꯗ꯭राꯏꯚꯔꯁꯤꯡ ꯄꯦꯟꯅꯗ꯭ꯔꯦ꯫ ꯄꯥꯎꯁꯤꯡ ꯑꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯨꯡꯇꯤꯒꯤ ꯐꯣꯡꯂꯤꯕ ꯄꯥꯎꯆꯦꯁꯤꯡꯗꯒꯤ ꯂꯧꯊꯣꯛꯆꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯃꯤꯌꯥꯝꯗ ꯄꯤꯖꯕ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫